ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯔꯠ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯤꯇꯥ ꯖꯦꯟ ꯑꯃ꯭ꯔꯤꯇꯥ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃ꯭ꯔꯤꯇꯥ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯗꯕ ꯂꯣꯏꯁꯟꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯔꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯇꯥꯃꯣ ꯁꯔꯈꯣꯏꯁꯤ ꯃꯣꯏꯁꯤ ꯑꯥꯔꯃꯤꯗ ꯃꯤꯂꯤꯇꯔꯤ ꯑꯥꯔꯝ ꯐꯣꯔꯁꯇ ꯀꯨꯏꯅ ꯂꯥꯛꯄꯅꯤꯅ ꯃꯗꯨꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯏꯟꯗꯤꯌꯥꯟ ꯐꯣꯔꯁꯦꯁꯀꯤ ꯁ꯭ꯇꯔꯦꯡꯁꯦ ꯐꯖꯅ ꯃꯁꯛ ꯈꯪꯕ ꯀꯃꯥꯏꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯍꯥꯏꯁꯤ ꯇꯥꯃꯣ ꯁꯔꯁꯤ ꯂꯣꯏ ꯈꯪꯕꯤꯕꯅꯦꯕ ꯑꯗꯨꯅ ꯇꯥꯃꯣ ꯁꯔꯅ ꯍꯥꯏꯕꯗꯣ ꯄꯟꯕꯤꯈꯤꯕꯗꯣ ꯃꯁꯤ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯂꯣꯏꯁꯜꯂꯣꯏ ꯍꯥꯏꯔꯒ ꯁꯨꯝ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯒꯅꯣꯔ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯀꯔꯤꯁꯨ ꯈꯟꯗꯦꯕ ꯑꯗꯨꯅ ꯈꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯧꯑꯣꯡ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯂꯨꯝꯅ ꯂꯧꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯃꯣꯏꯁꯤꯕꯨ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯁꯤꯅ ꯃꯣꯏꯅ ꯇꯧꯒꯗꯕ ꯃꯊꯧ ꯀꯌꯥꯁꯦ ꯇꯧꯗꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯗꯨ ꯆꯍꯤ 2 ꯁꯨꯔꯛꯏꯁꯤꯅ ꯑꯗꯨꯅꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯌꯥꯝꯅ ꯀꯩꯁꯨ ꯂꯩꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯃꯤꯁꯤꯡꯗꯤ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯣꯡꯂꯤ 30 lakhs around ꯀꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣই ꯄꯤꯛꯈ꯭ꯔꯕ ꯇꯥꯏꯋꯥꯟꯁꯦ ꯃꯅꯤꯄꯨꯔꯒꯨꯝꯕ 1.5ꯅꯤꯀꯣ ꯁꯥꯏꯖꯁꯦ ꯇꯥꯏꯋꯥꯟꯒꯤ ꯁꯥꯏꯖ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯤ ꯂꯥꯛ 215ꯃꯨꯛꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨ ꯀꯌꯥꯝ ꯍꯦꯟꯈ꯭ꯔꯒꯦꯗꯣ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯂꯝꯁꯤꯗꯩꯁꯤꯗ ꯐꯖꯅ ꯍꯥꯏꯗꯤ ꯏꯪꯅ ꯇꯞꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯊꯝꯕ ꯉꯝꯃꯒꯗꯤ ꯃꯤ ꯂꯤꯁꯤꯡ ꯂꯥꯛ 30ꯃꯨꯛꯇꯪ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯗꯨꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯣꯏꯅ ꯏꯟꯚꯣꯜቭ ꯇꯧꯔꯒ ꯈꯠꯅꯕ ꯅꯠꯇꯦꯕꯀꯣ ꯑꯣꯟꯂꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯈꯛꯁꯤ ꯄꯨꯟꯁꯤꯜꯂꯒ ꯈꯠꯅꯕꯅꯦ ꯑꯗꯨꯅ ꯁꯦ ꯂꯦꯁ ꯑꯕꯥꯎꯠ 20 lakhsꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯦꯁ ꯗꯦꯟ 20 lakhsꯀꯨꯝꯕꯅꯦ ꯁꯤꯗ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯏꯟꯚꯣꯜቭ ꯇꯧꯔꯤꯁꯦ ꯑꯗꯨ ꯁꯤ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯣꯏꯁꯤꯜꯂꯣꯏꯅ ꯍꯥꯏꯅ ꯈꯟꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯣꯏꯅ ꯍꯨꯜꯂꯒ ꯉꯥꯡꯉꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯕ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯁꯤꯒꯤ ꯂꯣꯁꯤ ꯂꯣꯏꯅ ꯂꯩꯔꯤꯕꯅꯦꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯉꯤꯕꯅꯦꯕꯁꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯈꯪꯉꯦꯕ ꯇꯧꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯀꯨꯀꯤꯁꯣ ꯀꯥꯡꯂꯨꯞꯀꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯆꯪꯒꯦꯅ ꯈꯜꯂꯒꯁꯨ ꯉꯝꯃꯒꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯪꯍꯟꯗ꯭ꯔꯦꯕ ꯄꯥꯏꯈꯠꯀꯦ ꯇꯧꯔꯕꯅꯤꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯂꯕꯅꯤꯅ ꯃꯣꯏ ꯆꯪꯕꯁꯨ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯑꯥꯔꯝ ꯄꯥꯏꯕ ꯃꯤꯁꯤꯡꯁꯨ ꯆꯪꯕ ꯌꯥꯍꯟꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯅ ꯉꯁꯥꯏꯒꯤ ꯁꯣꯝꯗꯒꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯔꯗꯤ ꯇꯝꯄꯥꯛꯇꯒꯤ ꯍꯥꯏꯕ ꯈꯔꯗꯤ ꯐꯥꯕ ꯈꯣꯠꯄ ꯈꯔꯕꯨ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯆꯤꯡꯂꯣꯝꯗꯒꯤ ꯑꯁꯣꯝꯗꯒꯤ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯑꯗꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯍꯧꯖꯤꯛ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯒꯤ ꯄꯋꯥꯔ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯤꯂꯥꯏ ꯇꯧꯕ ꯌꯥꯔꯤꯕ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯔꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯈꯛꯇ ꯏꯇꯣꯝꯇ ꯈꯛꯅꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯕꯒ ꯑꯩꯈꯣꯏ CSO ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯁꯨꯝ ꯁꯥꯡꯇꯣꯛꯑꯒ ꯂꯩꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ CSOꯅ ꯑꯩꯈꯣই ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ CSOꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯒꯤ CEOꯁꯤꯡꯒ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯝꯄꯥꯛ ꯈꯛꯇꯒꯤ ꯅꯠꯇꯕꯀꯣ ꯆꯤꯡꯗ ꯀꯩꯗ ꯂꯩꯔꯤꯕ CEOꯁꯤꯡꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ CEOꯁꯤꯡꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯀꯟꯕ ꯏꯝꯄꯦꯛ ꯑꯃ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯄꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯨꯝ ꯌꯥꯏꯊꯔꯒꯅꯦ ꯃꯣꯏꯅ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯁꯦ ꯀꯔꯝ ꯀꯥꯟ ꯂꯣꯏꯁꯤꯟꯒꯗꯒꯦꯗ इलेक्शन लाकांदा मणिपुर असेंबली इलेक्शन लाकांदा लोइसनगे कायना खलंबसु यायबा मरमदि मतंद्र
ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯤꯆꯝꯁꯦ ꯋꯥꯍꯜꯂꯒ ꯇꯛꯈꯠꯇꯅ ꯋꯥꯍꯜꯂꯒ ꯃꯇꯝꯗꯨꯗ ꯐꯠ ꯂꯥꯎꯅ ꯐꯍꯜꯂꯒ ꯑꯁ ꯃꯣꯏꯗꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯇꯧꯔꯤꯁꯦ ꯁꯨꯝ ꯃꯇꯥꯡ ꯆꯥꯗꯒꯤ ꯇꯧꯗꯕꯖꯥꯠꯅꯤꯀꯣ ꯀꯥꯏꯅ ꯈꯜꯍꯜꯂꯒ ꯃꯤꯌꯥꯝꯁꯦ ꯑꯄꯪꯕ ꯁꯤꯔꯒ ꯈꯨꯗꯛꯇꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯍꯜꯂꯒ ꯃꯣꯏ ꯏꯂꯦꯛꯁꯟꯁꯦ ꯀꯥꯟꯅꯅꯕ BJPꯒꯤ ꯃꯦꯝꯕꯔ ꯌꯥꯝ ꯀꯥꯟꯅꯅꯕ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯜꯂꯛꯄ ꯃꯇꯝꯗ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯂꯥꯅꯤꯡ ꯄ꯭ꯔꯣꯖꯦꯛ ꯀꯩꯅꯣꯒꯤ ꯀꯥꯁꯃꯤꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨꯗ ꯃꯗꯨꯒꯤꯗꯃꯛꯇ ꯍꯜꯂꯛꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯗꯤꯁꯦ PM ꯃꯣꯗꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯗꯤ ꯌꯥꯎꯗꯅ ꯑꯗꯨꯒꯤ ꯇꯥꯟꯅꯕꯗꯤ ꯌꯥꯎꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯥꯟꯅꯕꯗꯨꯗꯤ ꯌꯥꯎꯗꯅ ꯃꯥꯅ ꯕꯤꯍꯥꯔꯗ ꯆꯠꯂꯤꯗꯨꯗꯤ ꯃꯗꯨꯅ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯨꯝꯕ ꯌꯥꯎꯔꯤꯗꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯦ ꯑꯦꯅꯤ ꯃꯣꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯀꯥꯟꯅꯒꯗꯕꯀꯣ ꯏꯂꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯄꯋꯥꯔꯗ ꯀꯥꯟꯅꯕꯗ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯑꯗꯨꯝ ꯆꯠꯈꯤꯒꯅꯦꯕ ꯑꯗꯣ ꯑꯇꯩ ꯏꯁꯨꯁꯤꯡꯗꯨꯗꯤꯀꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯥꯁꯃꯤꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯗꯨꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤ 13ꯂ ꯀꯩꯅꯣ ꯍꯥꯠꯄ ꯑꯗꯩ 10ꯀꯌꯥꯅꯣ ꯁꯣꯛꯄ ꯈꯣꯠꯄ ꯃꯇꯝꯗ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ more than 260 ꯁꯣꯛꯏꯅꯦ ꯁꯤꯔꯤꯅꯦꯕ ꯑꯗꯩ more than 31 ꯄꯤꯄꯜꯁꯤ ꯃꯥꯡꯉ ꯂꯩꯔꯤꯕꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯤꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯀꯔꯤꯃꯇ ꯊꯧꯁꯥꯗꯅ ꯂꯩꯔꯒ ꯃꯣꯏ 13ꯂ ꯀꯌꯥꯅꯣ ꯁꯤꯕꯗꯨꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯁꯤꯁꯤꯒ ꯃꯣꯏ ꯈꯨꯁꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯩꯈꯣই ꯁꯤꯗ ꯁꯤꯔꯤꯁꯤꯗꯤ ꯑꯁ ꯁꯥꯊꯤꯈ꯭ꯔꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯉꯝꯗꯕ ꯎꯕ ꯉꯝꯗꯕ ꯕꯨꯁꯂꯦꯝꯗꯣ ꯀꯥꯝꯕ ꯃꯀꯣꯛꯇ ꯃꯃꯥꯏꯗ ꯃꯤꯗ ꯃꯩ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯄ ꯑꯗꯒꯤ ꯅꯨꯃꯤꯠ 4-5 ꯂꯥꯛꯅꯔꯒ ꯊꯝꯃꯒ ꯑꯩꯈꯣꯏ ꯇꯞꯅ ꯍꯥꯠꯄ ꯑꯗꯩ ꯔꯦꯞ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯍꯜꯂꯒ ꯑꯀꯤ ꯇꯨꯖꯨꯡ ꯀꯌꯥꯁꯦ ꯐꯪꯍꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯞꯅ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯀꯥꯁꯃꯤꯔꯗ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯨꯗꯩꯗꯤ ꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯏꯒꯅꯣꯔ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯄꯅꯦꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯈꯪꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣই CSOꯁꯤꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯄꯨꯟꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯈꯔ ꯂꯧꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯤꯟ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤ ꯃꯣꯏꯅ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯣꯝ ꯑꯐꯤꯌꯔꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯒꯁꯨ ꯉꯝꯗ꯭ꯔꯤꯕ ꯑꯗꯒꯤ ꯒꯕꯔꯅꯔꯗꯤ ꯀꯔꯤꯝ ꯉꯝꯃꯣꯏꯌꯦ ꯃꯔꯝꯗꯤ ꯁꯦꯟꯇꯔꯗꯒꯤ ꯇꯧꯔꯛꯄꯗꯣ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯃꯥꯅ ꯏꯜꯂꯤꯁꯤꯗꯤ ꯏꯆꯝ ꯆꯝꯅꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯁꯠꯔꯪ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯟ ꯑꯃꯒꯨꯝꯕꯅꯦꯕ ꯁꯦꯟꯇꯔꯗꯒꯤ ꯃꯣꯏꯅ ꯗꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯇꯧꯅꯤ ꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯃꯥꯅ ꯇꯧ ꯉꯝꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯁꯦꯟꯇꯔꯗꯒꯤ ꯂꯣꯏ ꯂꯩꯔꯦ ꯑꯁꯦꯡꯕꯩꯗꯤ ꯁꯦꯟꯇꯔꯅ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯅꯦꯕ ꯃꯣꯏꯅ ꯇꯧꯔꯣꯏꯅ ꯈꯟꯕꯗꯨꯅꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯋꯦꯁꯨ ꯍꯥꯡꯕ ꯉꯝꯗꯦ ꯍꯥꯏꯋꯦ ꯑꯅꯤꯈꯛꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯋꯦꯁꯤ 10-10 ꯍꯥꯡꯕꯁꯨ ꯅꯠꯇꯦ only 2 highways ꯂꯩꯕꯁꯤꯕꯨ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯊꯥꯖꯤꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯉꯥꯛꯑꯒ ꯏꯔꯥꯏ ꯂꯥꯏꯅ ꯐ꯭ꯔꯤꯗ ꯆꯠꯍꯟꯕ ꯌꯥꯏꯕꯀꯣ ꯆꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯇꯧꯔꯣꯏꯅ ꯈꯟꯕꯒꯤꯅꯦꯕ ꯃꯣꯏꯅ ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯨꯅ hꯧꯖꯤꯛ ꯒꯕꯔꯅꯔꯁꯨ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯣꯝ ꯑꯐꯤꯌꯔꯁꯨ ꯑꯃꯤꯠ ꯁꯥꯍꯁꯨ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯔꯝꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯦ ꯁꯤꯒꯤ ꯃꯣꯏꯁꯤꯕꯨ ꯌꯥꯅꯅꯕ ꯆꯠꯂꯤꯀꯣ ꯃꯔꯝꯗꯤ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯤꯑꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯅ ꯇꯧꯔꯤꯕ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯂꯩꯁꯦ ꯁꯤꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯟꯃꯥꯔ ꯁꯣꯝꯗ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯤꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯔꯤꯕꯦꯜ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯤꯕꯨꯁꯨ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕꯅꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯅ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯃꯣꯏꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯣ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯠ ꯊꯥꯗꯕꯅꯦꯕ ꯀꯨꯀꯤꯖ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯃꯣꯏ ꯂꯣꯏ ꯈꯪꯉꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯂꯥꯜꯂꯦ ꯈꯪꯅ ꯃꯣꯏꯅ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯖꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣ ꯃꯁꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯑꯀꯤꯕꯗꯒꯤ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯕꯅꯤನ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯑꯩꯈꯣꯏ ꯔꯤꯂꯥꯏ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇꯁꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ
awareness piba mathau tai akhoi manipur gi public akhoi tamosana panbi gi do yamna ignorant haibse akhoi gi public sing yamna ignorant oi karim ta khangde shu baw da thamgadam ni ka harak pu yawina tamona panbi gi do adi matung da akhoi tamo sarana panbi gi da yam pamde mase civil disobedience movement che masima akhoi cs ko singina punchal laga ko akhoi folk ko mi loina punchal laga masigi achumba movement ma akhoi to mathau ta gani adui matung number 3 point da aina haijanang basi election lakwa matam da khoi achobo lesson am khoi tambi mathau ta ya khoi gi leader sing che aduna si gi matang ju ne ma khoi na khoi gi public sing che yamna awareness pi mathau ta ja chi kana ta udar gi khoi cs ko kangbu se moina ta udam ne ji ko komina tawriba moina chala tawi smai to na khoi gi election matam da chu public awareness laina na basum ba lesson je bi ga dam ne ba adui matung da khoi na 사이기 아코기 오자기다 제나 판비기 보고 로이나막도 파타브나 때바 아코기 루칭바 레이바 아코기 에밀레 싱제 아두 아코이는 마삭 강가고 마삭 강가 아두금바 미도 마톡도도 미싱도 강갈라가 모이두디 일렉션제 충까 가다나바 마두기 퍼블릭 어웨어니스 약관나 시빌리안 싱데 피바 마톡다 아두이 마통다 아이나 카리기노 강데 아코기 시빌 ngasi기 코코미기 미팅 또 마타 모니 리졸루션 따라 마토 트라잉 투 피클랑 마탐다 모이나 시기 마땅지 충pan 판리지 카리기노 근데 아이 시기 마땅지 발라가디 얌나 임팩트 레기드랑 칸바네 카리노 하라게디 pre measure stage za khoi changaga ni hana si akhona legally leirabani si legally yang matamda si karimta phaningai shoningai leite ba khoida si legally khangba mi singa tanaga karigidam ta moina sigi sigi topic se hap tribunal sinida haidi for example ji akhona tawra lai ji civil organization tawra lai si chungta tabidan lai na tro adu huji hairiba moina kokomina lauriba resolution trani thoisi moina amu central ngana amu state ngana central ngana kan tabida gadi adu matungda kari tawdani haibigi wafan de tanade adu oregadi ni sagi pre measure state sima hapsal lagadi si parani hapsal lagadi hana impact to khara wangni dana ko is my time jage